Ngasi numida wenam phongkhiba kangla paudagi maruoiba pau khara khangacharaga miyamda khudo tamjike police commando ga khut thoknabada naha amma leikhidre naha taru khutlai ga konana phare kuki singna manipur da landarakni basida khulnga kani haina mayumdagi tha ani gi mamangda chakhibani haina class 10 exam thagadaba mahiroi amma police nongmai kapnabani haiba thaudo amada thawal sarungphamda leikhidre Miyoi taru amana khulagi konana police na phare haire. Thaudo asing ngasi ayu pung tararom tabada Thawa district ke hairok police station ngi manung chana leiba. Salungphap maning laikai da thokibani haire. Thaudo asigi matangda press na phangba pau gi matung inna. Ngasi ayuk Thawa salungpham da masakhang da bakara lakle habage. Pau tabadagi lilong police amade. Thawal commando gi apumba kanggu amana mafam maduda. Sangsinba matamda sakhang da wasing aduna. Nomay kaptarakpadagi nakal anida kamna kihaire. Thaudo aduda miyoy ama nomay na pando na sokpadagi. Lilong da laiba Nur Hospital da laika naraba matungda. Rasmiti City da makata da laika naraba matungda. Ngasi numit yung mapung baroga makairom tao da laikhidra ni haire. Laikhidra ba miyoy adu thawal kunong mayay laikay dagay. Laisram prem chay taragani pa apopa laikhidra ba. Ronan kawi. Maag thawal kunong da laiba ni Maichan High School da class 10 tamliba mahiroy ne. Handak pangthokadariba metric exam thagadavani haire. Thaudo aduda leikhidra miyoi aduga lakminavani haiba. Miyoi taruksu police na khulai ga konana phare haire. Phagalaba khulai sing adude Insans rifles amma, SLR amma, Carabine amma, 303 rifles ahum, amma rifles amma puna nomay taruk ni haire. Amaromda thaudok thofamdagi phangba pauda nomay kapnabagi makhol khara de miyamna tanake. Ka hena nakal anida ka hena nomay kapnabagi makoldi miyamna tanakhide haire. Thaudo adu mataw karamna thokibano haiba chapchaba official oiba paudi mari lainabasingna khangalakpa leitre. Rasmiti City de laikana khiba leikhidra naha adugi apopi nilmarana mahaki masanupa prem machi manaw mari gi manungda ani siubane. Tha anirong gi mamangda khulngapagi yum thadoktuna chatkibane. Thokliba lal asi amuk to losinbiro. Mahaki masa adu khulngakpa chatkibane. Ngasina police ki khuthoknabada leikhidre haire. Mahaki masa da uliba police ki thauna adu kukida amukta utpiyo haina phongdorakle. Makha tarakpa pauda Supreme Court na Manipur lengakta amu hane report piraknaba yathang pirakre. Manipur da thoklibi irang asina so alaba singi matangda tharakpa case ama hearing sa tharaba matungda irang asina ama ata thoan kiba amade kangon kaina lam khopchinduna laishiliba singi mariksu maripur ama langkhalangnaba Supreme Court na Manipur lengakta amu hane yathang pirakre. De Hindu pause gi report ama na hai irang asina maram oiraga ama ata thokiba sing Yangsinbagi thaba asi selenga amasung Union Home Minister na paikakadavani. Adum oina ma irang asi ka hena chakthurakiba amade lining laisolga mari lainaba mapong phawba ama ata tholakpadagi hiramasigi matangda court asina Justice Metal Committee gi supervisor oina khuthingjilakpane. Manipur gi tonga ma political party amade CSO kaya na hanglakpa wangsigi pakum Union government na pidaba amade Lapham thawpa thawdang sing lawdabada natana state lengang na si irang asige warasin purakpa ngamdada leide. Masige mathakta political party amatada yauminari baluchingba sing purup ki mingda khaibung tanare loinana non-state actor kaya na afaba makhalgi khulai paibage sang hengalakle. Khulai sing asi ayambane state army singdagi lut tawkibane. Mamangda igna chikna leiramba Jiribam districta pamdaba thawdok kaya thokiba sini irang asi hena Saukthoroknabagi asobo maram ama oikipani. Lengang tangdulay taba hanjilhanaba khongthang kaya paikhatli hairabasu singthaningai oiba khongthang amata lakhotpagi mamidi tadana adumak leide. Government ge electronic singna national security ki mingda committee asige finding sing adugi aromba ngaknaba court ta thengkhang kaya rakta hajadana lakli. Adubu masima case asina thaiduna punaba khongthang amara haibasi asobo wahang oirakli. Committee asigi finding sing aduna irang asigi warasin purakna bahonabada asobo mateng ama oiba ngamlagani hainasu Hindu pause gi report asina makhata na palle. Makhata rakpa pauda lengaki lising aniga sumna kunga mangage general holiday lista cookie rising day haptre. Manipur lengaki general administrative department get na say khudingi phongba general holiday list phongkre
Handaki lakadoriba chahi lising aniga supna kunga mga asigi General Administrative Department get na Public Holiday List October taraga tare asibu Cookie Rising Day Han Information and Public Relations Department DRPR World Calendar amade Diary da Cookie Rising Day bo holiday list haptana lakibane Mathang sahi lising aniga supna kunga mga ge General Holiday List ki matang da Haukiba December mapanda get na thokiba holiday list asida di haptre Masi General Administrative Department get na Negotiation Information Act ki tunga by section da piriba sakti na Cookie Rising Day holiday list ki lagthokiba amade mamang sahida district ke holiday amade shuti numit tharaga punna shuti kuntraga mga laike adubo lakliba sahi lising aniga sumna kunga mga asida holiday numit kuntrada handakre haide Makha tarak poina paujal pause dagi maruiba pau khara khangasaraga miyamda khudo tamjage chayetnaba kaya lairabasu more tamngam khai paringda makha tana sambal khaba haukhre hauze border road organization BRO na Indo Myanmar border ngam khai paringda Tengnopa district ki saru kharada chayetnaba kaya lairabasu border fencing ki thabak haukhre Tengnopa district ki more tam gi thangnana leiba ngam khai paringda sambal khaba ki thabak BRO na haukibane Ngamkai de leiba lambi thong sembagi thaudang lauriba BRO na samal khaba hauro haibagi ofamase BRO Defense Manipur Nagaland amadi South Arunachal na social media platform the X photo ga konana thagalakhibane panbaya pade ngamkai samal khaba tarabasu Manipur gi lam saruk mangba yaroi hain lup kaya na haukiba matam kaya dagi khongjang sangsinuna lakhibane Indo Myanmar Friendship Gate ki oithang baromda Kamjong District Rom Thangba Saruk ta hana ngangphai samal khaba yakhiroi hainasu lupkayana athingba piduna lakhibane makha tarakpa paungda non local ani kaplam lei ngasi numidang wairang pung mga makhairom tabada Kaksing Police Station konba Kaksing Kairak Panchayat Office manakta sakhangdaba singna non local ani kaplam lei sakhangdaba singna kaplam liba non local ani adu mafam madu laikanaba ngamda leikhidre haide Thaudo aduga mai lenyana case amalakhatuna thijimba haukhre haire makha tarak poina kanglaipa ki mairagi pause dagi maru aba pau khara khangacharaga miyamda khudo tamjage lamtai khunok da kukimetan singna maitegi yum ama bom sijinaduna thugai Ziribam da CDO sing helicopter da pusilakre Ziribam district ke tonga ba mafam kaya da kuki terror singna namai ama de bom kapsinna dawa lojina bom phumduna Yum thugai bagi thabak satharakpagi manungsanna ngasi nungthil pung ani makhairom taba matamda Jiribam district ke Borobek truck sub division gi manungda leiba seki yum ama kuke metran singna bomb fit tawduna pokhai handuna thugai khrei loinuna Jiribam district ka santi purakna bagi pandamda ahemba security force sing thajimbagi manungsanna ngasi su Manipur police ki CDO personnel kaya pusilakre haide pausi asina thaudok thofam dagi phangba paugi matung inade Bom pit tawduna pokai hankiba yumasi lamtai khunok de leiba soibam rajen kauba mioi amagi sekna saba yumne lamtai khunok hariba mafamasi kukimetra singna yamna toina nomai amade bom kapsinduna landarakpa mafam oibana mi leiba ngamdaduna ahangba yum oina leibane masigi khodong chaba lauduna lamtai khunok de leiba yum thadoktuna sana kharaba maitegi yumching mathang thugaina bagi khongjang asi sangsilakpani haide Yum thogai bagi pau asi tabadagi panthaba leitana Jiribam District Police ki kanggo sing thodok tofam da changsing kre haide yamna ngaklibade lamdai khonok area da Central Force ki kanggo kaya amasu leiribane makhoi leina matau karamna ku kemetran singna bom pokai handuna yum thogai bangam lebano haibase wahang ama oide amaramda Jiribam District ta Manipur lengangna santi thamna bagi lakhola pathabaki manungsana ahemba security force hajimba haukhre ngasi su helicopter da tangka anirak thokna Manipur police ki Commando personnel sing humdra tare pusingkre masi dana tana makha taba security force sing pusinaba ki khongthang sing su lakhot kani haire